ngasi nungdarang phongkheba tungan tungan basi phongsingnigi maru oiba pausing khongatjaraga mayamda share tawjagi ahanbamaktada ngasi gi oiba pung 13 da Manipur da thokiba COVID-19 gi update ta mayamda share tawjage pung 5 phoki report ta Government of Manipur COVID-19 Kamal Control Room dagi thadorako press release number 241 gi matungina mayam ngasi pung 13 da punna miyoi anau boina miyoi 15 COVID-19 positive oire makhoi singsi Wangoi amasung Wangjing Assembly Constituency ki da tungana mohogi targeted testing da positive oirakpani miyoi nauna 15 asina aduga nauna Wangoi amasung Wangjing Assembly Constituency dagi oirakliba miyoi 15 asi tharaga Manipura general population dagi apunbo oina COVID-19 positive oikiba miyoi masingsi saniga 15 ni myam saniga 15 sigi manungda miyoi samaga 15 amadi nupani aduga lemhoriba samaga nipan sina nupini suhairi amasung atopa Central Armed Police Force tagi apun mamioi nifuga mathu amaga COVID-19 na positive oire duga positive oirakliba mioi singsi Imphal West tagi punna mioi maudragan nipan amane Imphal East tagi yankai taruk amane Thobal dagi kun amane Bisnupur dagi kunga mathu amane Kaksing dagi ani Sandel dagi ama Urkhul dagi ama Tamenglong dagi manga Tengnopal dagi ama Susrampur dagi taraga mari Senapati dagi manga amasum Kangpokpi dagi manga ni hari duga makhoi singsi myam hanagi dumaina adi atopa state dagi halaga positive oiba nataba si local transmission amaga launaba launara COVID-19 si positive oirakpani adubu makhoi hauji lokhat pamthokpa makhoi gi section thorangsing lone lokhat khre COVID care facility da loina mak ship tawkhre amasung makhoi gi medical gi oiba amasum majagasing containment zone amasum makhoi gi contact tracing na toba ai section thorangsing lone mak lokhat paloikhre haidi adu ngasi pung 13 da Manipur da COVID-19 na positive oiduna sian kiba misi supnagi amakatani ngasi aduga miyoi sei humdra sure mak nupa ni mak Imphal West tagi ni haide duga mak si Rasmidi city da positive oiduna laikhidabne so haidi aduga Manipur da apun boina COVID-19 na sian kiba miyoi masingsi sani ga kontra ga humdo sure aduga ngasi pung 13 da COVID-19 dagi phaduna negative oiduna discharge tokiba apumna miyoi masingsina samaga maudraga humdo isure hainisu press release na makhatana phongdorakli to papaw manamu Manipur gi irang thong saba ngamdringai da Brakapur torel mathakta kilometer 19 sangba thong saba hokre Manipur miyam gi ani suba lifeline oiriba national highway 38 Imphal Ziri lambi paringda lairiba irang thong tekpadagi haujik phaw saba ngamdana lambi asi phaunadana lairi adobo Assam gi Brakapur torel mathakta lupa crore lising ahum ga sani sangna kilometer 19 sangba thong ama sabagi thapakti haukiba November 13 tagi haukre Assam gi Brakapur torel mathakta kilometer 19 sangna sagadoriba thong asi National Highway and Infrastructure Corporation sagadabni thong asi awang nongpok lamdam gi lambi thong phagat hanabagi matangda Japan International Cooperation Agency gi senthang makhada sagadoribani nauno sagadoriba thong asina Assam manung phawriba National Highway Samga 23 B gi saruk ama oina Assam gi Dubri dagi Phulbari phawba samna hangadabani thong asina saba loiba matamda Assam amasung Meghalaya phawna chathok chasin tawbagi lambi gi saruk kilometer sani ga ahum hantalagani thong asi sabagi thabak khumang chauksina hojik changsinba haure November tang 13 tagi thong saba hokibasina tha amada kaya yamna khumang chauksina thabak subagi haibagi matangda mari lenaba authority na check tawduna thabak paikhatkani hairi hena su phongdorakli atopa pawamana khusuman pitho haiduna wakat mifam phangkhre Manipur gi tuan mafam singda lairiba municipal council gi maru oiba thaudang lauriba ward development gi skill amadi non skill gi sinmising gi tha 13 rom gi pithoktuna lairiba khusuman pitho haiduna ngasi yaripok municipal council gi office thingjinduna sinmisingna wakat mifam setakhre atopa yamna nungaiba pawamana December amadagi haugadoriba Indian women football team gi camp ta mitai nupina masing yamna saruk yari COVID-19 gi manungda ahanboina December amadagi Gawada haugadoriba Indian women football team gi ahanba camp ta mitai nupina masing yamna saruk yagadori basing adudi goalkeeper oina elangbam panthoi sanu amadi maibam linthoi nganbi defender da Asem Roja loitongbam Asalata ngangbam Suwiti S Ranjana sanu W linthoi nganbi pakpi yumlembam midfielder da N Ratanbala amadi forward da S Dayani December amadagi haugadoriba Indian women team gi camp asida puna sanaroi kuntrana saruk yagani makhoi gi head coach
Memol Rocky na oidi kumza English singaniga kungan ni thoida Indiana host oiduna pangthokodariba AFC Women Asian Cup ki preparation tawbu oina game asi pangthokpani game asi COVID-19 gi SOP ngang sathagadori sanaroi khudima amadi mari leinaba staff khudimak makhoigi yumda leiringaida COVID test tawbani negative oirabadi section thoranga loinana sathanaba thorang tawri makhoina gawa yoroba matungda amuk hana test tawgani makhoigi kara numit 3 ni quarantine tawroba matung test amuk tawgani ningsingba yai handakta su Manipur gi ningongba Gyanendro bo hockey India ki president oina khalakrabani Manipur asi sport ki powerhouse nainsu khangnaribani asumna Manipur dagi thauna phaba sanaroi singna mamangdasu tungdasu pikraba Manipur bu leibak sinma thungna khanganbada asauba thodang lawri hene su phungdorakli atopa paw manamu Atenba matam gi manungda hangang de electric cable car uba phanglagani hangang bu malem gi thakta tourist spot ama ohenana ba sengwalakhibagi manung sana electric cable car bu Lushilakpaga loinana miyamna Atenba matamgi manungda upa phanglagani wafam asi hangang panchayat amadi CD block anina khusamnaduna hangang lai haraubam community hall pangthokiba job card holder hand sanitizer amadi face mask yenthokpagi thoramda hangang United Club Organization hukogi General Secretary S Tondong na pawmisingda phungdokibani magna makhata na hai lengak na hangang asi international gi thakta tourist spot ama ohenanaba sengbalagani haina laukthokibagi matung inna hangang asi sakhot khong thangda khumang soksilakle sayesi gi oinasu kendra sida tuan ba ward ki member club singamadi intellectual kaya yauna sakhot khong thang gi lamda achauba thodang lominaduna lakli hangang sokhotpa haibese akhoi gi amat tangairaba pandamni aduna ngasidi hangang di ising gi awat palaitre yumthong khudingda toti piduna afaba ising pithakpa ngamle lairikti hairaga thabak phangdraba miyo kyasu hangang gi part amadi singi mafam singda ngai yokpa masum pham kya semgatuna matam gi oiba work culture kya sagatpa ngamle aduta sunatana thabak tawjaba suti di phangjadaba ahal amadi imung munung kaya gisu ngahaktang oirabasu potha janaba haiduna mafam asida eco park amasu saba loisilakle sericulture department ga khusamnaduna sakot khongthang gi oiba kari tawba yabagi haibisu midyeng thamli loinana hangang asi malem gi thakta sakhang naba tourism gi part ama oina cable car semada natana marjing polo complex sengbatle loinana marjing the tourist loss haiduna foreigners singi lepam amasu pp model semgat naba kana hotnari hainasu pauksi isna makhatana phongdorakli aduga mayam ngasi gidi pauksi matang asai de lusinjarage aduga he ayung atamu anaunoba I pauksingmu ayuk phongbosi phongsingi collection tawjaraga mayamda sunoi sujana share tawjarake mayam adu phongai minarasi ngasi goinadi matang asai kainarasi aduga mayamnasu video si yingbipa lora matungda comment box to comment amta thambiram moin thank you